Leingakna Ahanba Numit Chamada Tougadaba Thabak Chama Laothokhre Sub Division ki office sing Numit Chamani gi manungda mafam da mathau tawhallagane Chief Minister N Bidena Lusingba Leingak asigi ani subata masigi Ahanba Numit Chamani gi manungda pangthokadaba Thabak Chama miyamda Laothokhre Drug ki case da senaba sing amasung senja thumja da senaba sing lemna tharoi sapchana lokhutpam thokpa thabak lokhutkani haina Chief Minister N Bidena Phongdokhre Chief Minister Secretariat ki Cabinet Hall da pangthokiba paugi mifamda Chief Minister na paumi sing da hai Numit Chamani asi da pangthokadoriba thabak singi manungda budget hogdokhraba matungda mafam khudingmakta office hogdokpagi wafam yaure Manipur gi Subdivisional office sing mapung phana mathau tawhonba loinana madugidamak infrastructure samgatpa Health for All scheme hena khumang chaukshinhanba Ahanba Numit Chamani asida block khudingmakta health camp pangthokpa May 13 phawbada anauba office user listing ama mathau tawhonba yaure masiga loinana CM dashboard hogdoktuna direct benefit transfer link project sing yauna state asida paikhatliba achoba project sing ningthina yengsinba ngamnaba amasung sing amasung tamda laideba office sing surveillance tauba CMHT na piba senfam lupa lakh anidage lakh mangada hengatpa CMHT gidamak tharakhiba application March 13 phawbada lakhiba singadu May 13 phawbada verification tauraga pithongnaba thabak lokhutkane Numit Chamani asigi manungda Tamenglong Chandel amasung Churachandpur district ta laidiba Leingakki ana layeng sangsing asida solar power system sisinaba haunaba wafam yaure masiga loinana Jenims taka taraga nipan laigadaba paid private ward Numit Chamani gi manungda sangagane jan usade scheme district khudingmakta pakthok chauthokhanduna ataba mamalda miyamda hidak phangangane loinana model angalwadi center taraga taruk sangagane Manipur all age pension scheme gi makhada Leingakna hengat palupa lising amagi senfam beneficiary lising taraga tarukta yanthoklagane masiga loinana Chief Minister widow pension scheme su beneficiary lising tarada yanthokane Bisnupur district ke Sunusifai da Leingakna hangdokadaba phamung yangkhai leiba the addiction center sangagane Chief Minister ge college mahiroi support scheme da smartphone lising amaga chamapan yanthokane lairik haibi college atpi mahiroi singda lemna scooty pinaba scheme finalize tawgane class 12 pass tawraba lairik faba mahiroi singda lemna laptop pinaba scheme semlagane puwariga sagonaraba Silong Rajbari bu amuk lauksinduna mafam aduda anauba guest house ama semgatnaba plan finalize tawragane Numit Chama asigi manungda new civil secretariat building asi sangagane nongpok thong sangaba Tombisna market complex Kongba Lamlong Lamkhai Kaithel Hianglam Wabugaida Sagaliba ima Kaithel sing sangagane May phawbada Khongsang railway station sangagane May 13 phawbada veterinary hospital 13 taruk amasung dispensary humbudraga mathoirom sangagane mobile veterinary clinic sing hogdokane Numit Chamani asida power substation taraga taruk sangaduna miyamda leptana mai pina bahonare Numit Chamani asida prepaid meter lising yangkhai install tawgane high mass light taraga matho yauna street light satruk install tawgane Numit Chamani asida IT sector skill development program galoinana placement plan sing semlagane Numit Chama sigi manungda Tamenglong Senapati Ukhrul Jiribam Churachandpur amasung Chandelda amusement park sangagani haike handaki mikhaladuda miyamda thamkiba yumthong khudingmak resource leihananaba khongthangi saruk ama oina Manipur startup 2.0 gi corps fund lupa crore sama thamlagane Leingakki thabak tawdaba amasung senthok lambi leitaba imung masak khangdoklaga makoida hingnaba lambi ama pinaba Leingakna khongthang asi lokhalakpane mahakna hai subdivision development monitoring mission gi makhada Manipur da leriba subdivision hompugani pana se mapung phana chaukhar hananaba khongthang lokhutkane subdivision sing da leriba miyam gi phangpham thokpa du mapung phana phanghananaba inclusive growth amasung Leingakki program sing mapung phana onthokpa ngamnanaba gidamak subdivision gi in charging hapkhre in charging asina makoi gi area da paikhaliba thabak sing adu ningthina survey tawgane loinana subdivision sing gi performance sing adu ranking pigani haike masigi mathakta subdivision singi oiba
तोखाइब पोथोकसिंग पुथोखननब पांदम थमले सब डिविजन सिंग असे यंगसिननबगिदमक इंचार्ज ओइना IAS IFS MCS ऑफिसर सिंग हापख्रे चीफ मिनिस्टर न मखा ताना हाई ड्रग त लैंगाक असिगी ओइब फिरेप लाउथोखरे CSO गी मिंगदा कनागुंबा खरना यामना करेम कथाइनबा स्टेटमेंट पिरक पथेंगनै मधु तौबिगनो मयाई का बचिंजा की मायोक्ता पाक सन इहौ होमिनरसी हाइखे लैंगाकना खुनाय असे कननबा लौरकपा फिरेपता करेम कथाइनबा सिंग लैंगाकना लोगी मतुंगिना थबक लखुटकनै ड्रग की मायोक्ता लैंगाकना लैबगुमना सेंजा थुमजागी मायोक्तसु लैंगाकना चपचाना थेंगनबा फिरेप लौरे हाना लिंगलंबा विजिलेंस एंड एंटी करप्शन सेल अदुगी मथक्ता पब्लिक ग्रीवांसेस रिड्रेसल एंड एंटी करप्शन सेल अमा चीफ मिनिस्टर ऑफिस ता हांगदोकलगनै मसिगिदमक IAS ऑफिसर अमा हापतुना थमले मसिगा मरी लैनबा वाकटसिंग CM दा हाइसिगी टेलीफोन नंबर 95347 एंटी करप्शन सेल गी नंबर 1800345387 अमसुंग एंटी करप्शन सेल गी डेडिकेटेड मोबाइल नंबर 9402150000 दा पाउ फौरकपा यागनै ड्रग अमसुंग सेंजा थुमजागी थबकदा सेनबसिंग लैंगाकना लेमना थारोय मियामना मसिदा फागी फरांगी मवोंगदा करेम कथाइनबा तौबिगनु हाइखे प्रोफोलियो यंथोखरे CM ना होम फाइनांस याउना मरुओइबा प्रोफोलियो सिंग पाइहौरे मार्च 18 दा वासक लौखिबा नोंथोंबम बिडेन लुसिंगबा लैंगाकी मिनिस्टर सिंगना पाइगदबा प्रोफोलियो सिंग ngarang लाउथोखिबगा लोइनना चीफ मिनिस्टर N बिरेन ना होम याउना मरुओइबा प्रोफोलियो कया पाइसनख्रे मणिपुर लैंगाकी चीफ सेक्रेटरी अमसुंग सेक्रेटरी कैबिनेट डॉक्टर राजेश कुमार ना खुयेक पिदुना ngarang thokiba notification adu da pallibade Chief Minister N Biren Home Department Personnel and Administrative Reforms Department Confidential and Cabinet Department Vigilance and Anti-Corruption Department Information and Technology Department Planning Department amasung Minister Ataida Pidaba Department Sing Chief Minister Nongthongbam Biren pairagane TIS Bisozina Power, Forest, Environment and Climate Change, Agriculture amasung Science and Technology, Yumnam Khemsana Municipal Administration, Housing and Urban Development, Mahud, Rural Development and Panchayati Raj, RDNPR amasung Education Department pairagane Minister Konthokjam Govindasna Public Works Department amasung Youth Affairs and Sport, Minister Nemsa Kipjenna Textile, Commerce and Industry amasung Cooperation, Minister Awangbo Newmaina Water Resource amasung Relief and Disaster Management Department pairagane taranithoi suba Manipur Legislative Assembly gi mikhal gi fal March tara da lauthokraba matungda March 19 Chief Minister N Biren yauna punna Minister taruk wasak laukhibane adum oinamak wasak laukhiba Minister taruk aduna paigadaba portfolio sing lauthokpa ngamdana lakhibane amaromda anouba laingak asigi wanhoriba Minister sing karamba matamda mention gadagi haina hangba wahang amagi paukhum piraduna Chief Minister na hai Minister sauthokpagi thabak ase athuba matamda tauragane hangduna laidiba Minister taruki pham lakliba laibak pokpa numit phawbugi manungda haplaba yai Chief Minister na Home amasung Finance ki portfolio pulak paisiliba se nauna wasak laurokadaba Minister amada Finance ki pham pithoklaba yabagi oithokpa lai haire Office amasung school kabagi anauba matam April amadagi chanaragane State Cabinet na Manipur gi laingaki makhada laibo office sing amasung laingaki yauna school sing kabagi semdokhiba matam lakliba April amadagi chananaba laingakna notification thokhre Manipur laingaki General Administrative Department ke Deputy Secretary Sunanda Thoksomna khuyek piduna thokiba notification adugi matunginna laingaki office agency body amadi public sector undertaking pumnamaki thabak kabagi matam ase ningthau kabadagi irai numit phawbadang oiragane loinana March tagi October fawbana ayuk pung 8 dagi numidang wairam pung 5:30 fawba November dagina February fawbana ayuk pung 8 dagi numidang wairam pung 5 fawba kagane loinana lunch break ke matam nungthil pung amadagi ama makhai fawba oiragani haire Serol asigi matungina laingaki amadi lanai ge state asida lairiba school pumnamaksu ningthau kaba numitagi thangja numit fawba ayuk pung 9 dagi class hogadabani haire Hairi bachana kanglon sing asi lakliba April amadagi mari lainaba singna mapung phana ngakna chatkadabani hainasu General Administrative Department ki serol asina makhata na khangalagle Asitamol yauna changdraba yadraba hidak Shanipan gi mamal April dagi 10.7% hengat kadawre Miyamna kaman oina naganba laina sing da sizinariba hidak sing yauna essential medicine
Sanipan lomge mamal nauna revise tawkibaga loinana lagliba April amadagi chamada tara dasmik taret hengatlagani haire. National Pharmaceutical Pricing Authority of India na thokiba notice adugi matungin na lok laiho, infection, heart ki anaba, blood pressure, unsagi laina sing amade, anemia na chingba laina sing asi navada sisinariba hidak singi mamal wangkhalaglaganay. Hidak sing asigi manungda paracetamol, phenobarbital, phenytoin, sodium, azithromycin, ciprofloxacin, hydrochloride amasung metronidol na chingba hidak singi mamal hengat pa sida yaure. Provision of Drugs Price Control Order 2013 gi makada mathau taba thabak sing paikhanaba mari lainaba pumnamakta khanganbagi wafam notice asida palle. Kwa kaithel da leiba MSF ki office ta artist sing na thomjin khre harau kumai pangthokiba sing changjarakadabane loop taruk mahairoi loop taruk na exam thagadoruba mahairoi singi yenglaga thabal chongba lepi u haiba wafam thawoirakte haibagi wahauda gitar mai thai haiduna amiki makhada leiba artist sing kwa kaithel thongaujam laikai da leiba Manipuri Student Federation ki office ta protest tawkhre. Amarom da lakleba April ki Ahanba chayol da pangthokpa haugadoriba class 10 11 amati 12 ki examination singi yenglaga yauksang matungda isai nongmai thabal na singba harau kumai gi thoram sing lepi na ba mahiroi lup tarung na tha sigi kulhumdoi da lauthokhra batungda ngahan harau kumai pangthokiba organizer amadi music band singna numit humni gi manungda lup tarukta changjarakadabani haire. Nakal amarom da MSF ki office ta artist kaya na thogdok adubu yaning day asigumba thogdok sing asi thoktana ba kholau kaya su laukhe. Thogdok adu thokbagi pau hek phangbaga Imphal West Police ki team ama suma pham adu da thomjilakpaga loinana irang adu laksin khe tungda mahiroi amadi artist singe mihut kangbu ama Imphal Police Station da yasinna ba purakna ba punna wari sanaki haire. Amarom da thogdok adu ki matang da sengdoktriba phauba matam khara de lamda masida isai nongmai tawba lepkhigani haina apunba Manipur matam isai kanglub ame ki president khaidem thoibana phongdokhre. Hira masiga mari leinana ya school da paumi singa unabadu da All Manipur Sound Service Association gi mihut kayasu saruk yakhe. Ame ki president khaidem thoibana hai athingba lai haiduna mahiroi singna wakal khanthadaba mawongda musical instrument sing mai thaki basi akanba mawongda kandem tawwe. Thogdok asigi matangda mahiroi lup singna sengdokpam thoe. Malem gi mafam amata da taunadaba yamna nungaitaba thogdok ama thokibasi yamna laibak thibane. Mai thadok lambagi mahutta mahiroi singi examination loidriba phauba music instrument sing adu phajinduna thamlamlabade hena laibak macha taba mahiroi lupni haina lauramgadabane. Wari sanaduna yasinaba puraklambasu yaba phiba madubu nungaitaba thogdok onthokibasi matungda thoganingde haikhe. Paugi mifam adu da saruk yakiba All Manipur Sound Service Association gi president o Opendro na hai mahiroi sing na makuta lo paibagi mawongda tawningbata tawraklabanina Home Department asi makhoida sinabana hena pharagane kumai harau siliba singna kumai harau sing loidaba matung nungaitaba thogdok thokhalloi haina thajaba pikhe. Adubu nungaitaba thogdok sing adu thoraklaba matungda di artist singi lepinaba kana amata leite. Ngahan thabal chongba adu DC permit piduna ayaba lauraga pangthokpane. Thabal mafam adu da music instrument amade sound gi equipment sing mai thadabage mahutta AIMS ki office ta mai thabagi maram karigino atamnana amik amade AMSSA da AIMS na nungaitaba kari lai haina su makata na phongdokhe.